Lamlakki Uchek Fanaba Thakpa Singgi Mathakta Forest Department Drive Chathaduna LAKPAGI SARUK OINA THOUBAL Forest Division ki DFO Dr. LEISHANGTHEM JEECEELEE MITYENG MAKHADA KAKCHING Forest Range AMADI PALLEL Bid Office ki APUNBA team amana LOUSIPAT ki area da AKHANNABA Drive CHAKHAKHIBAGA LOINANA Uchek FANABA THAKLAMBA LANG TARUKLOM FAGATKHRE PAWASINA HAI KAKCHING Forest Range ki Range Officer Huidrom Sundargi Lamjik MAKHADA ngarang numidang CHAKHAKHIBA Drive aduda Range asigi MAKHADA leiriba PALLEL Bid Office ki staff sing su SARUK yaduna LOUSIPAT ki area da Drive CHAKHAKHI KAKCHING Forest Range ki Range Officer Huidrom Sundargi pautak matungina KAKCHING Range ki Forester ai sanamatum amadi PALLEL Bid Officer namairakpam Bikram Jitna luchingduna CHAKHAKHIBA Drive aduda Uchek Fanaba THAKLAMBA lang ahum lom lokhatlei haiki Palel Bid Officer namairakpam Bikram Jitna phongdorakpada Forest Department na tongan ba pat sing amadi local sing da drive Chathaduna lang thaktanaba Uchek Fadanaba amadi hatpi danaba paujel kaya pituna ngasi fawba lakli ngasi chathariba drive asisu January tha changsilakpa leichil ka hena thajilakpagi khudongchaba lauduna lang thaktuna Uchek sing fare haibagi akaknaba paw ama fangbadagi range asigi staff sing punsinduna AKHANNABA Drive asi Chathabani haiki